ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯅ ꯁꯣꯛꯑꯦ ꯇꯥꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ? ꯉꯥꯟꯕ ꯃꯁꯥ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ. ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯁꯝꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯅꯤꯡꯂꯤꯕꯗꯨ ꯈꯪꯖꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯃꯥꯂꯦꯝꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ. ꯔꯤꯡꯗꯨ ꯉꯥꯏꯍꯥꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯂꯝꯃꯤ. ꯃꯥꯂꯦꯝꯅ, ꯍꯜꯂꯣ? ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ, ꯚꯥꯏ. ꯀꯞꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯀꯞꯇꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ. ꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯂꯦꯝ ꯄꯥꯈꯠꯅ, ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ? ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯉꯥꯟꯕ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯀꯩꯗꯧꯔꯒꯦ? ꯉꯥꯟꯕ ꯃꯁꯥꯗ ꯄꯨꯝꯅꯃꯛ ꯐꯥꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯚꯥꯏ, ꯖꯦꯅꯤꯇꯥꯗꯨ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯌꯦ. ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯍꯥꯏꯌꯦ. ꯑꯩ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯅꯨꯔꯩꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯒꯦ ꯑꯗꯨꯕꯣ? ꯉꯁꯥꯏ ꯅꯨꯔꯩ ꯍꯣꯏꯗ ꯂꯥꯛꯄꯅꯦ ꯍꯥꯏꯌꯦ. ꯌꯨꯝ ꯍꯟꯕꯗ ꯊꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯦꯛꯁꯤꯗꯦꯟꯗꯣ. ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏꯗ. ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯔꯁꯤ. ꯐꯔꯦ, ꯅꯪ ꯐꯖꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ. ꯍꯣꯏ ꯚꯥꯏ. ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ. ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯉꯥꯟꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯐꯣꯟꯗꯨ ꯊꯝꯍꯟꯈ꯭ꯔꯦ. ꯃꯥꯂꯦꯝꯅ ꯂꯝꯉꯥꯟꯕꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯒ ꯈꯪꯍꯟꯈ꯭ꯔꯦ. ꯉꯥꯟꯕꯗꯤ ꯑꯍꯤꯡꯗꯨꯃ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯉꯥꯟꯕ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯂꯦꯝꯗ ꯐꯣन ꯇꯧꯔꯛꯂꯤ. ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯃꯥꯂꯦꯝ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯇꯨꯝꯕ ꯊꯨꯒꯥꯏꯔꯤ. ꯃꯤꯠꯇꯤ ꯁꯨꯡꯄꯥꯡ ꯄꯥꯡꯗꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯊꯝꯃꯒ, ꯍꯜꯂꯣ? ꯑꯁꯣꯝꯗꯒꯤ ꯉꯥꯟꯕꯅ, ꯚꯥꯏ, ꯇꯥꯕ꯭ꯔꯣ? ꯃꯤꯠ ꯑꯝꯇ ꯁꯤꯡꯉꯨ. ꯄꯨꯡꯁꯤ ꯑꯥ ꯌꯧꯔꯦꯕꯣ. ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯊꯦꯡꯉꯦ. ꯍꯧꯒꯠꯂꯣ ꯑꯝꯇ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝ ꯃꯃꯤꯠꯀ ꯈꯪꯁꯤꯡ ꯁꯤꯡꯈ꯭ꯔꯦ. ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯦꯅ ꯌꯦꯡꯉꯤ. ꯄꯨꯡꯗꯨ 5 ꯇꯥꯔꯝꯕꯗ ꯉꯥꯏꯔꯝꯃꯤ. ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯊꯝꯃꯒ, ꯚꯥꯏ, ꯀꯩꯅꯣ ꯅꯪꯕꯨ ꯁꯨꯛꯇꯨꯝ ꯇꯨꯝꯗ꯭ꯔꯕꯣ? ꯄꯨꯡꯁꯤ ꯌꯥꯝ ꯉꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤꯃꯤ. ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤꯕ. ꯉꯥꯟꯕꯅ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯉꯜꯂꯤꯅꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯨ. ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯊꯟꯗ ꯆꯠꯈꯤꯗꯣꯏꯅꯤ. ꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ, ꯉꯥꯏꯈꯣꯁꯦ, ꯑꯝꯇ ꯇꯞꯊꯈꯣ. ꯑꯩ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯂꯣꯏꯔꯒ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ. ꯂꯝꯉꯥꯟꯕꯗꯁꯨ ꯍꯥꯏꯈ꯭ꯔꯒꯦ. ꯍꯣꯏ, ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ. ꯊꯦꯡꯉꯕꯅꯦ. ꯍꯣꯏ, ꯀꯨꯏꯔꯣꯏꯗ. ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ. ꯃꯥꯂꯦꯝ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯗꯤ ꯚꯥꯏꯁꯤꯅꯤ. ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦꯕ. ꯅꯨꯡꯁꯤꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯥꯠꯅꯤꯅꯦ. ꯃꯆꯤꯟꯗ ꯉꯥꯛꯇ ꯂꯦꯞꯇꯦ. ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯥꯂꯦꯝ ꯍꯥꯏꯕ ꯅꯨꯄꯥꯁꯤ. ꯉꯥꯡꯅ ꯂꯝꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯝꯃꯤ. ꯑꯁꯣꯝꯗꯒꯤ ꯂꯝꯉꯥꯟꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ. ꯀꯩ ꯅꯨꯃꯤꯠꯅꯣ ꯅꯨꯄꯥ? ꯉꯟꯇꯥꯅꯒ ꯐꯣꯟ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯀꯩ ꯂꯩꯔꯒꯦꯕ? ꯐꯣꯟ ꯀꯥꯁꯦ ꯇꯧꯅꯤꯡꯗꯅ ꯇꯧꯔꯛꯄ ꯅꯠꯇꯦꯅꯦ. ꯅꯨꯄꯥ ꯑꯃꯗꯣ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ. ꯉꯟꯇꯥꯅ ꯇꯨꯝꯕꯁꯨ ꯊꯨꯒꯥꯏꯕꯤꯔꯤ. ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯏꯅꯤ. ꯀꯥꯟꯅꯗꯦ, ꯐꯠꯐꯠ ꯂꯣꯏꯁꯤꯜꯂꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤꯕꯅ ꯍꯪꯉꯛꯑꯅꯤ. ꯂꯝꯉꯥꯟꯕꯅ, ꯑꯗꯨꯒꯤꯔꯥꯕ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯁꯤ? ꯃꯥꯁꯨ ꯄꯥꯈꯠꯆꯗꯅ ꯇꯧꯔꯤꯅꯤ. ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯗꯣ ꯑꯩꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯅꯤꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯍꯣ ꯐꯔꯦꯁꯦ, ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣꯀꯣ. ꯍꯣꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈ꯭ꯔꯦ. ꯆꯥꯎꯕꯅ, ꯅꯨꯔꯩ, ꯅꯪ ꯀꯀꯥ ꯍꯣꯏꯒ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯒ ꯅꯪ ꯃꯃꯥꯒ ꯌꯨꯝꯗ ꯆꯠꯂꯨꯒꯦ. ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯕ ꯂꯣꯏꯔꯒ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯑꯒꯦ. ꯀꯣꯏꯆꯥ ꯇꯣꯝꯕꯤ, ꯐꯖꯅ ꯂꯩꯔꯝꯃꯣ. ꯍꯣꯏ ꯄꯄꯥ. ꯆꯥꯎꯕꯗꯣ ꯄꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯄꯥꯏꯈꯣꯝꯕ, ꯍꯧꯖꯤꯛꯀꯤ ꯆꯥꯅꯕꯗꯣ ꯅꯪꯅ ꯇꯧꯔꯒ ꯈꯔ ꯁꯤꯜꯂꯝꯃꯣ. ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯣꯏꯗ. ꯇꯧꯗ ꯌꯥꯗꯕꯒꯤ ꯂꯥꯏꯒꯤꯗꯣ ꯇꯧꯔꯝꯃꯒ ꯐꯠꯂꯛꯑꯗꯕꯅꯤ. ꯐꯅꯤ ꯁꯥꯔ, ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯖꯔꯝꯃꯒꯦ. ꯁꯥꯔ ꯍꯣꯏꯁꯨ ꯐꯖꯅ ꯆꯠꯄꯤꯔꯨꯔꯣ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯁꯅꯥꯇꯣꯝꯕꯤꯅ, ꯆꯥꯇꯣꯝꯕꯤ, ꯃꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ ꯃꯃꯥ. ꯆꯥꯎꯕ ꯍꯣꯏ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯥꯟꯕ ꯍꯣꯏꯁꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯔꯨꯝ ꯍꯪꯉꯒ ꯆꯪꯉꯛꯂꯝꯃꯤ.
ꯔꯨꯝꯗꯨ ꯌꯧꯔꯗꯨꯅ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯂꯩꯔꯝꯕ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯃꯤꯁꯛ ꯈꯪꯗꯕ ꯃꯤꯝꯇ ꯆꯪꯍꯟꯗꯦ ꯃꯐꯝꯁꯤꯗ ꯉꯥꯟꯕꯅ ꯑꯩꯈꯣꯏ ꯖꯦꯅꯤꯇꯥꯒ ꯅꯨꯔꯩꯒꯒꯤ ꯃꯌꯥꯝꯕ ꯉꯥꯛꯇꯅꯤ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯅꯤ ꯖꯦꯅꯤꯇꯥ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯄꯥꯎ ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯆꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯝꯇ ꯍꯪꯖꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯗꯤꯒꯥꯔꯗꯇꯨ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯉꯛꯏ ꯕꯦꯃꯥ ꯅꯣꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕ ꯅꯌꯥꯝꯕꯁꯤꯡꯅꯦ ꯍꯥꯏ ꯃꯈꯣꯏ ꯍꯨꯝ ꯂꯥꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯔꯩ ꯐꯝꯃꯒ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯗꯉꯥꯟꯕ ꯗꯃꯥꯂꯦꯝ ꯗꯂꯝꯉꯥꯟꯕ ꯆꯪꯉꯣ ꯁꯥꯎꯅꯨꯀꯣ ꯀꯀꯥ ꯍꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯑꯍꯨꯝꯗꯨ ꯆꯪꯉꯛꯑꯝꯃꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯅ ꯁꯥꯎꯗꯦꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯆꯦꯛꯁꯤꯜꯂꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅ ꯐꯔꯕꯅꯤ ꯗꯉꯥꯟꯕ ꯍꯣꯏꯁꯨ ꯌꯥꯝ ꯉꯟꯅ ꯂꯥꯛꯏ ꯉꯥꯟꯕꯅ ꯀꯥꯏꯗꯩꯅꯣ ꯉꯟꯗꯦꯗ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯉꯁꯤꯗꯤ ꯃꯥꯂꯦꯝ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯣꯏꯗ꯭ꯔꯦꯕ ꯌꯦꯟ ꯐꯥꯎ ꯈꯣꯡꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯖꯕꯗ ꯊꯨꯒꯥꯏꯈꯩ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯗ ꯀꯌꯥꯝ ꯃꯥꯅ ꯉꯥꯡꯉꯤꯕꯅꯣꯕ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯂꯝꯉꯥꯟꯕꯅ ꯕꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯃꯥꯂꯦꯝꯅ ꯍꯣ ꯑꯃ ꯃꯍꯥꯁꯣꯏꯁꯤꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯊꯦꯡꯉꯦ ꯀꯥꯏ ꯍꯥꯏꯁꯦ ꯃꯥꯅ ꯉꯟꯇꯥ ꯅꯠꯇꯕ꯭ꯔꯥꯕ ꯍꯧꯗꯣꯔꯛꯈꯤꯗꯨꯕꯣ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯤꯁꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯨꯔꯩꯅ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯛꯏ ꯀꯀꯥ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯆꯪꯂꯛꯂꯒ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯕꯦꯃꯥ ꯀꯥ ꯆꯥ ꯃꯔꯤꯗ ꯂꯧꯕꯤꯔꯛꯑꯣ ꯐꯅꯤ ꯑꯩ ꯂꯧꯖꯔꯨꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯉꯥꯟꯕꯅ ꯖꯦꯅꯤꯇꯥꯁꯤ ꯉꯁꯤꯒꯤ ꯃꯤꯀꯞ ꯊꯣꯛꯑꯝꯃꯕ꯭ꯔꯥ ꯉꯁꯤꯒꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯤ ꯉꯔꯥꯡ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟꯗꯨꯅ ꯁꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤ ꯌꯥꯔꯦꯗ ꯆꯥ ꯂꯧꯕ ꯆꯠꯈꯤꯕ ꯕꯣꯗꯤꯒꯥꯔꯗꯇꯨꯁꯨ ꯆꯥ ꯄꯨꯔꯒ ꯆꯪꯂꯛꯂꯝꯃꯤ ꯕꯨꯡꯉꯣ ꯆꯥ ꯊꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯣ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯕꯣꯗꯤꯒꯥꯔꯗꯇꯨ ꯂꯝꯉꯥꯟꯕꯅ ꯗꯣꯛꯇꯔꯅꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯌꯨ ꯍꯥꯏꯔꯤꯒꯤ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ 6 ꯐꯥꯎꯕꯗꯤ ꯂꯩꯊꯈꯣ ꯍꯥꯏꯌꯦ ꯑꯣ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯗ ꯀꯟꯅ ꯆꯩꯔꯤ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕꯗꯨ ꯆꯥꯎꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝ ꯆꯦꯛꯁꯤꯟꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯍꯩꯔꯤꯁꯤ ꯅꯊꯤꯕꯣꯡ ꯆꯥꯕ ꯈꯛꯇꯅꯤꯅꯦ ꯍꯥ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯆꯥꯎꯕ ꯍꯥꯏꯕ ꯃꯤꯁꯤ ꯇꯔꯥꯏꯕ ꯃꯤ ꯅꯠꯇꯦꯅꯦ ꯊꯤꯒꯠꯂꯛꯂꯣꯏꯗꯧꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯗꯨꯗ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯒꯗ꯭ꯔꯥꯕ ꯅꯣꯏꯗ ꯊꯕꯛ ꯁꯤꯟꯅꯕꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ ꯕ꯭ꯔꯣꯖꯦꯟꯗꯨ ꯏꯉꯣꯕꯅ ꯀꯤꯅ ꯁꯔ ꯃꯣꯏꯅ ꯊꯤꯒꯠꯂꯛꯑꯁꯨ ꯈꯪꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯃꯤ ꯀꯅꯥꯝ ꯎꯍꯧꯗꯦ ꯑꯗꯨꯅ ꯈꯪꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦꯗ ꯕ꯭ꯔꯣꯖꯦꯟꯅ ꯈꯪꯕꯨ ꯈꯪꯗ꯭ꯔꯗꯤ ꯐꯩꯅꯦ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯕꯨ ꯆꯦꯟꯐꯝ ꯂꯩꯒꯗ꯭ꯔꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯇꯅꯨꯅ ꯂꯝꯉꯥꯟꯕ ꯆꯪꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝꯅ ꯂꯩꯖꯕ ꯀꯥꯏꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯂꯣꯏꯔꯒ ꯆꯪꯉꯣ ꯉꯥꯟꯕ ꯏꯕꯥꯅꯤ ꯆꯪꯉꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨ ꯂꯝꯉꯥꯟꯕꯅ ꯇꯅꯨ ꯀꯩꯗꯧꯔꯒꯦ ꯀꯩꯝꯕꯨꯗꯤ ꯂꯩꯇꯦꯗ ꯑꯗꯣ ꯍꯣꯔꯦꯟ ꯂꯝꯄꯥꯛꯇ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯍꯣꯏ ꯊꯣꯛꯂꯛꯀꯦ ꯅꯪꯁꯨ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯔꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯣꯏꯗ ꯂꯝꯉꯥꯟꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯍꯧꯈ꯭ꯔꯦ ꯖꯦꯅꯤꯇꯥ ꯃꯃꯤꯠ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠꯇꯨ ꯀꯣꯏꯑꯣꯠ ꯑꯣꯠꯂꯒ ꯃꯐꯝꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯛꯏ ꯅꯥꯀꯟꯗ ꯅꯨꯔꯩ ꯐꯝꯃꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯇꯞꯅ ꯀꯧꯔꯛꯏ ꯖꯦꯅꯤꯇꯥꯅ ꯅꯨꯔꯩꯗꯨ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯔꯝꯕꯅꯤ ꯀꯧꯔꯛꯄꯗꯨꯗ ꯐꯠ ꯌꯦꯡꯉꯛꯏ ꯖꯦꯅꯤꯇꯥꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯖꯦꯅꯤꯇꯥ ꯅꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯗꯣꯛꯇꯔ ꯀꯧꯁꯤꯔꯣ ꯗꯣꯛꯇꯔꯒ ꯄꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯅꯤꯡꯁꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯨ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯅꯨꯔꯩꯒꯤꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯅꯨꯔꯩ ꯃꯃꯥꯗꯤ ꯃꯃꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯩ ꯃꯃꯥ ꯎꯅꯤꯡꯉꯦ ꯍꯪꯂꯛꯀꯅꯤ ꯈꯟꯕ ꯋꯥꯍꯪ ꯍꯪꯂꯛꯄꯁꯤꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯗ꯭ꯔꯤ ꯅꯨꯔꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯪꯉꯛꯏ ꯅꯨꯔꯩ ꯑꯩꯒꯤ ꯃꯃꯥ ꯀꯥꯏꯗ ꯂꯩꯒꯦ
Mama leikidra haiba pausi Jenitagi mafamda hek hairuba matamda kari oini haiba ngamde. Jenita masadu so'oga leibasida hairuradi afaba oiraroi khalladuna Nurai asema minok ama noklaga hairai. Ima kem tawdi. Ima da masado khitang sokpadagi room amada doctor na senaraga lei. Nang kem khanjinu ko kem tawdi da. Nang nagsang kitang kankatpaga adum udaw leirabani. Aduna nangsu kem khanu ko. Nurai na fajana hairaklabada Jenita tumin laikri. Nurai na Nupia ngasayong no hero da laami. Nang di tumingay da khangaudre yam pakatpani nangsu itabada. Dangan ba na nangsiya yam di nang sibajani ko. Mi machadi maray bag yam payda. Ay ko'y gilaybag sila di tam dramali tawrisi. Aduna fangdaba iko'y di migi uraga chaga dam layjaragi. Asi hayraga nogla inuraydu. Jenita na tap na hayraklami. Yari ko'y bema matam yam layri. Hausiktagi hayba ngambrane ay gita nung sibi asuk ning tijabi. Nang bukay ginupa pa balay hagi nung masoy din na dumla adabani. Asyam na wari sana rin ngay Chao baga sanatoy da surum do da changlak lami. Chao ba na? Icha ni si wari yam nungay ba mali da? Mapagi konjal taba do da animag yung turai. Jenita na. Pabong, mamado karapara ba? Nuray na di room amada doktor sing na sinaraga tami. Wahay da chao ba do machano pida yung ngay. Nuray na mapada ingit tawrai. Chao ba sumachagi ingit to gyan tara do na hayrai. Kem tawdre farani ayi. Aduna nang sinaba thuna fadaba yadabani ko. Ichagi di pabong layri. Sana tumbina. Kay charagi na bani bo. Hori nung dangi siyaw na chak thungaga purabani. Amuk chathok sa sintaw da na badana. Nuray na. Iham charida. Ado kay jang thunga ke ma. Champut ka niya hawai musori cham thunga maga tawbani. Haw ni yedu diya asang hamana sidawri ay. Masidi ba adu raga charagiro. Horen dum pulap charasi. Sana tumbidu Jenita do onsilaga. Ichabu kay chaningi. Mama do dum hairaw ko. Ma, ay kem chaningi. Pare adudi horen jakse ina pulap charasi ko. Hoy mama. Tanjada do chawbagi pocket ta yawriba phone do ringking laklami. Chawbadu pocket ta yawriba phone lakthoklaga kanano khanna yengai. Number do ubada layriba makoydo onsilaga namana chawari sanarmuko arubamgi kolai. Asi hairaga phone paikhatlaga mapalom da thoklai. Somdana nupa amagi khonjel dairaklammi. Sir, kumna thijenbani adubu khangba ngamdri. Maramdi accident thokpagi tanjadu karamtu uhawe habsi laiti. Jagadu CCTV thet powergadi khara suthibaga laigadabani. Nupaduna CCTV palakpaduda chawba wakhal ama laktuna fat airaklammi. Pare ai darkar lera kona paharake. Funny sir. Asuk khudong thiba thoga tarai laigadaba natti. Accident thokpa numittagi mi thadoklaga thihanbani chawbana. Chawbadu paikhomba manakta laklammi. Paikhomba. Paikhomadu phammaga lerambani. Kaurakpaduda fotlana hogotli. Sir, kay habigadaba? Chawbana, Paikhomba, nang yumda chalo. Aduga gate mayagi CCTV do chemda tawrcho. Iche lebak layo na tongba gari do hek thokibadagi maningda kana inaba chingnaba ubrengo. Kaygumba gari inaba lairagadi gari gi mapuda sakhang thoknaba taw. Nangonda sinarabani ko. Paikhombana, funny sir, pumnamang ay fanaba tawragi. Adu sir ay mo chaluki. Chaluro. Paikhomba sa angang aniga chatkri atay na hospital da layhalami. Ngayhaki matang paikhomboy si yum yawrado na manong changlaga CCTV check tawraklami. Moigi gari ni ek thawdokhibaga maningdagi gari ama thawdorakpadu ubada paikhomba mamit lawthorai. Video post tawraga gari number lawthokli. Paikhomba da phone lawthoklaga kanadruma phone tawraga wari sanakri. Gari number dusu thakri. Loira matung gari thawraga hospital tamna lai. Ngayhaki matung Paikhomboy hospital yawrduna changlaklammi. Chawbasu Paikhomboy laklibadu uraduna phamlambadagi hagotli. Paikhomba, aswado wari sarsi. Phani sir. Hospital dogi nakanda layriba gardi layriba adomda laklaga
ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯥꯎꯕꯒ ꯄꯥꯏꯈꯣꯝꯕꯒ ꯐꯝꯊꯩ꯫ ꯆꯥꯎꯕꯅ "ꯀꯃꯥꯏ ꯇꯧꯔꯦ ꯄꯥꯏꯈꯣꯝꯕ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ "ꯁꯔ, ꯀꯨꯝꯅ ꯌꯦꯡꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅ ꯍꯦꯛ ꯊꯧꯗꯣꯛꯈꯤꯕꯒ ꯒꯥꯔꯤ ꯑꯃ ꯃꯅꯤꯡꯗꯒꯤ ꯊꯧꯗꯣꯛꯏ꯫ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨ ꯈꯔ ꯆꯤꯡꯅꯩ꯫ ꯁꯔ, ꯒꯥꯔꯤꯗꯨꯒꯤ ꯃꯄꯨꯗꯨ ꯊꯤꯔꯒ ꯗꯤꯇꯦꯜꯁ ꯊꯥꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦ"꯫ ꯆꯥꯎꯕꯅ "ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯕꯅꯣ? ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ ꯖꯥꯠꯂꯥ? ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏꯕꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ"꯫ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯐꯣꯟ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ"꯫ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥꯗꯨꯅ "ꯁꯔ, ꯒꯥꯔꯤꯗꯨꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯁꯥꯔꯒꯤ ꯏꯃꯦꯜꯗ ꯊꯥꯖꯈ꯭ꯔꯕꯅꯤ꯫ ꯌꯧꯔꯛꯑꯕ ꯌꯦꯡꯕꯤꯌꯨ ꯁꯔ"꯫ "ꯑꯩ ꯌꯦꯡꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯂꯒ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯁꯔ, ꯒꯥꯔꯤꯗꯨꯒꯤ ꯗꯤꯇꯦꯜꯁ ꯊꯥꯔꯛꯏ. ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯑꯝꯇ"꯫ "ꯐꯅꯤ ꯁꯔ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯦꯜꯗꯨꯗ ꯆꯪꯉꯒ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ "ꯁꯔ, ꯒꯥꯔꯤꯁꯤꯒꯤ ꯃꯄꯨꯁꯤ ꯏꯉꯣꯕ ꯀꯧꯏ꯫ ꯀꯪꯂꯩ ꯀꯝꯄꯦꯅꯤ ꯕ꯭ꯔꯣꯖꯦꯟꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ꯫ ꯑꯗꯣ ꯁꯔ, ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯆꯔꯨꯁꯨ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ"꯫ ꯆꯥꯎꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯞꯅ "ꯉꯁꯤꯒꯤꯗꯤ ꯆꯠꯂꯔꯣꯏꯁꯤ. ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯂꯁꯤ. ꯑꯗꯨꯅ ꯐꯔꯅꯤ". "ꯑꯩꯗꯤ ꯉꯁꯤ ꯑꯗꯨꯝ ꯆꯠꯅꯤꯡꯕꯅꯤ. ꯑꯗꯨ ꯁꯔꯅ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ ꯆꯠꯂꯁꯤ". ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯝꯉꯥꯟꯕ ꯆꯥꯛ ꯇꯣꯛꯑꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯅꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯅꯨꯒꯤ ꯐꯣꯟ ꯕꯤꯖꯤ ꯂꯩ, ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯂꯝꯉꯥꯟꯕꯒꯤ ꯋꯥꯈꯜ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯜꯂꯤ, ꯂꯣꯏꯔꯒ ꯇꯧꯖꯔꯛꯂꯅꯤ ꯈꯟꯅ ꯐꯣꯟꯗꯨ ꯇꯦꯕꯜꯒꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯂꯥꯏꯔꯤꯛ पुथꯣꯛꯂꯒ ꯌꯦꯡꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯐꯥꯎꯕ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇꯕꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯂꯝꯉꯥꯟꯕꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯤ꯫ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯐꯣꯟ ꯄꯥꯏꯔꯛꯉꯣꯟꯗ꯭ꯔꯕꯗꯨꯗ ꯐꯣꯟ ꯍꯟꯖꯤꯟꯅ ꯇꯧꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯅꯨꯗꯨ ꯂꯝꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯂꯝꯉꯥꯟꯕꯅ "ꯉꯁꯥꯏꯗꯒꯤ ꯕꯤꯖꯤ ꯂꯩꯔꯤꯗꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ"꯫ "ꯑꯩ ꯆꯤꯡꯅꯩ ꯇꯅꯨ, ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯕ꯭ꯔꯥ"꯫ "ꯗꯥ ꯂꯝꯉꯥꯟꯕꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯗꯣꯔꯤꯒꯦ? ꯗꯥ ꯂꯝꯉꯥꯟꯕ ꯅꯠꯇꯅ ꯀꯅꯥꯝ ꯀꯣꯏꯖꯗꯦꯀꯣ. ꯉꯁꯤꯁꯦ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯕꯒꯤ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤ. ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯨꯏ. ꯃꯥꯅ ꯁꯥꯏꯔꯛꯇꯕꯗꯨꯗ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ. ꯗꯥ ꯂꯝꯉꯥꯟꯕ, ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ"꯫ "ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯊꯥꯖꯩ. ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯄꯪꯍꯥꯏ ꯍꯥꯏꯈ꯭ꯔꯦ. ꯁꯥꯎꯅꯨꯀꯣ ꯇꯅꯨ. ꯅꯪꯕꯨꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯝꯃꯣꯏꯁꯨ ꯈꯪꯉꯤꯗ ꯑꯩꯅ". ꯑꯁꯣꯝꯗꯅ ꯇꯅꯨ ꯃꯥꯗꯤ ꯀꯟꯅ ꯅꯣꯛꯂꯤ꯫ ꯇꯅꯨ ꯍꯥꯏꯕꯤ ꯃꯤꯐꯠꯇ ꯃꯥꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯀꯣꯏꯔꯦꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛꯅ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤ, ꯀꯣꯏꯗꯕꯁꯨ ꯁꯥꯔꯤ ꯇꯅꯨ ꯍꯥꯏꯕꯤ ꯃꯤꯐꯠꯇ ꯑꯁꯤ꯫